ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯍꯜꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯂꯦ ꯍꯥꯏꯔꯤꯕꯁꯤ ꯑꯣꯖꯥ ꯃꯁꯤꯒꯤ ꯊꯥꯖꯕ ꯄꯤꯔꯛꯂꯤꯕ ꯑꯁꯤꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯊꯥꯖꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯃꯃꯥꯡꯒꯤ ꯊꯥꯖꯕꯁꯤꯡꯗꯨꯒ ꯃꯥꯟꯅꯒꯗꯧꯔꯤꯕ꯭ꯔꯥ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯃꯥꯏꯅ ꯌꯦꯡꯉꯤ ꯑꯍꯥꯟꯕꯃꯛꯇꯗ ꯏꯔꯩꯆꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯄ꯭ꯔꯥꯆꯥꯟ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠ ꯐꯣꯔꯝ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯤ ꯃꯇꯝ ꯁꯥꯡꯅ ꯑꯗꯨꯝ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠꯒꯤꯁꯤ ꯑꯗꯨꯝ ꯂꯥꯛꯑꯦ ꯍꯥꯏꯗꯤ ꯊꯥꯖꯕ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯍꯥꯏꯕꯤꯈꯤꯕ ꯊꯥꯖꯕ ꯃꯌꯥꯝꯁꯦ ꯊꯥꯖꯕꯒꯤ ꯃꯊꯛꯇ ꯊꯥꯖꯕꯒꯤ ꯃꯊꯛꯇ ꯊꯥꯖꯕ ꯃꯌꯥꯝ ꯑꯃ ꯄꯤꯗꯨꯅ ꯂꯥꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅꯤꯡꯉꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏ MLA 6ꯅ ꯁꯥꯏꯟ ꯇꯧꯔꯒ ꯄꯤꯔꯛꯄ ꯆꯤꯔꯣꯜ ꯄ꯭ꯔꯦꯁ ꯂꯤꯁ ꯊꯣꯛꯄ ꯍꯥꯏꯕ ꯑꯃ ꯍꯥꯏꯔꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ MLAꯁꯤꯡꯁꯤꯒ ꯀꯔꯝꯕ ꯃꯔꯤ ꯂꯩꯅꯕꯅꯣ ꯍꯥꯏꯕꯁꯤꯁꯨ ꯍꯪꯅꯤꯡꯉꯥꯏ ꯋꯥꯍꯪꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯀꯩꯅꯣꯁꯤꯗ BJPꯒꯤ ꯃꯣꯏꯒꯤ ꯂꯤꯗꯔꯁꯤꯞ ꯈꯟꯕ ꯉꯝꯗꯕꯒꯤ ꯑꯆꯧꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯃꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯒꯣꯚꯔꯟꯃꯦꯟꯠ ꯐꯣꯔꯝ ꯇꯧꯒꯅꯤꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯒꯤꯁꯨ ꯍꯥꯏꯔꯦ ꯑꯗꯒꯤ ꯃꯊꯪ ꯆꯠꯇꯅ ꯁꯃꯤꯠ ꯄꯇ꯭ꯔ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯒꯤ ꯁꯣ ꯃꯌꯥꯝ ꯑꯃ BJP ꯂꯤꯗꯔꯁꯤꯡ ꯂꯥꯛꯇ ꯂꯩꯔꯒ ꯃꯅꯤꯄꯨꯔꯗꯁꯨ ꯃꯌꯥꯝ ꯂꯥꯛꯈ꯭ꯔꯦꯀꯣ ꯑꯗꯒꯤ ꯎꯅꯗꯅ ꯈꯣꯠꯇꯅ ꯇꯧꯗꯅ ꯃꯌꯥꯝ ꯑꯃ ꯇꯧꯔꯦ ꯑꯗꯨꯕꯨ ꯉꯁꯤꯐꯥꯎꯗꯤ ꯐꯣꯔꯝ ꯇꯧꯕ ꯂꯩꯇꯦ ꯑꯗꯨ ꯃꯁꯤꯗ ꯍꯪꯅꯤꯡꯉꯤꯕ ꯋꯥꯍꯪꯗꯤ ꯃꯣꯏꯒꯤ CMꯁꯤ ꯀꯅꯥꯅ ꯑꯣꯏꯗꯣꯔꯤꯕꯅꯣ ꯍꯥꯏꯕꯒꯤ CMꯒꯤ ꯀꯩꯅꯣꯁꯤ ꯂꯥꯎꯊꯣꯛꯇꯅ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯑꯩꯈꯣꯏꯒꯤ ꯐꯣꯔꯝ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯗꯣꯔꯤꯕ ꯃꯣꯏ ꯂꯨꯆꯤꯡꯗꯣꯔꯤꯕ ꯃꯣꯏꯒꯤ ꯂꯤꯗꯔꯁꯤ ꯀꯅꯥ ꯑꯣꯏꯗꯣꯏꯕꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤ ꯍꯧꯖꯤꯛꯐꯥꯎ ꯇꯪ ꯇꯥꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯛꯄ ꯂꯩꯇ꯭ꯔꯤꯕꯀꯣ ꯍꯥꯟꯅꯒꯤ CM ꯕꯤꯔꯦꯟ ꯑꯣꯏꯗꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯟꯅ ꯃꯊꯪ ꯑꯅꯧꯕ ꯐꯦꯁ ꯑꯃ ꯄꯨꯔꯛꯀꯗꯣꯏꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯅꯠꯇ꯭ꯔꯒ ꯃꯁꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏ ꯃꯁꯤ ꯆꯨꯡꯁꯟꯅꯔꯒ ꯃꯁꯤ ꯑꯩꯈꯣꯏ ꯂꯤꯗꯔ ꯈꯜꯂꯦ ꯍꯥꯏꯕꯁꯦ ꯃꯁꯤꯃ ꯂꯩꯇꯕꯅꯤꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯗꯤ ꯍꯥꯟꯅꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯐꯣꯔꯝ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯦꯁ ꯂꯤꯁ ꯑꯗꯨꯝ ꯊꯣꯛꯇꯨꯅ ꯂꯩꯕꯗꯨꯒ ꯁꯃꯥ ꯑꯣꯏꯅ ꯇꯧꯏ ꯍꯥꯏꯔꯤꯕ ꯀꯩꯅꯣ ꯆꯤꯔꯣꯜꯁꯤꯡꯁꯦꯀꯣ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤ ꯂꯤꯗꯔꯁꯤ ꯑꯩꯈꯣꯏ CM ꯕꯤꯔꯦꯟꯁꯤ ꯑꯃꯨꯛ ꯍꯜꯂ ꯈꯜꯂꯦ ꯅꯠꯇ꯭ꯔꯒ ꯑꯅꯧꯕ ꯐꯦꯁ ꯑꯃ ꯑꯩꯈꯣꯏ ꯄꯨꯈꯠꯂꯦ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤ ꯑꯃꯐꯥꯎ ꯁ꯭ꯇꯦꯠꯃꯦꯟꯠ ꯂꯩꯇꯕꯅꯤꯅ ꯉꯁꯥꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯐꯣꯔꯝ ꯇꯧꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯌꯥꯝꯅ ꯂꯨꯅ ꯍꯥꯏꯐꯦꯠ ꯊꯣꯛꯏ ꯑꯗꯩ ꯑꯃꯔꯣꯝꯗꯅ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗ ꯀꯩꯅꯣꯁꯤ ꯀꯨꯀꯤꯒꯤ ꯂꯩꯍꯧꯔꯤꯕ ꯁꯣ ꯀꯣꯜ ꯃꯣꯏ ꯀꯨꯀꯤ ꯖꯣꯒ ꯍꯥꯏꯔꯤꯕ ꯃꯣꯏꯒꯤ MLA 10ꯁꯦ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯃ ꯌꯥꯎꯗꯕ ꯇꯥꯔꯗꯤ ꯉꯁꯥꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯐꯣꯔꯝ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯅꯠꯇ꯭ꯔꯒ ꯅꯥꯒꯥꯒꯤ ꯑꯣꯏꯕ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯐꯣꯔꯝ ꯇꯧꯕꯁꯤꯁꯨ ꯑꯣꯏꯊꯣꯛꯄ ꯑꯣꯏꯔꯣꯏꯗꯕꯅꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯐꯣꯔꯝ ꯇꯧꯒꯗꯕꯅꯤꯅ ꯃꯁꯤꯒꯤ ꯇꯪ ꯇꯥꯕ ꯁꯣꯂꯨꯁꯟꯁꯨ ꯍꯧꯖꯤꯛ ꯎꯗꯦ ꯃꯁꯤ ꯎꯗꯕ ꯃꯔꯝꯁꯤꯅ ꯉꯁꯥꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯐꯣꯔꯝ ꯇꯧꯔꯦꯕꯨ ꯂꯧꯔꯣ ꯇꯧꯕꯁꯤꯗ ꯋꯤꯗꯥꯎꯠ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ 10 MLAꯁꯤ ꯂꯥꯛꯄ ꯇꯥꯔꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯗꯤ ꯌꯥꯎꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯤꯁꯨ ꯀꯣꯏꯁꯟ ꯂꯩ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯃꯤꯠ ꯄꯥꯇ꯭ꯔꯅ ꯑꯣꯏꯒꯦꯔꯥ BL ꯀꯥꯄꯨꯔꯅ ꯑꯣꯏꯒꯦꯔꯥ ꯃꯣꯏꯒꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯅꯠꯇ꯭ꯔꯒ ꯍꯥꯏꯌꯔ ꯑꯣꯊꯣꯔꯤꯇꯤ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ BJPꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯒꯦꯔꯥ ꯃꯁꯤꯒꯤ ꯄꯣꯠꯂꯝꯁꯤꯡꯁꯤ ꯎꯅꯗꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯄꯨꯡꯍꯥꯏꯗ ꯍꯥꯏꯕꯁꯤꯗꯤ ꯃꯃꯥꯡꯗꯁꯨ ꯁꯃꯤꯠ ꯄꯥꯇ꯭ꯔ ꯂꯥꯛꯑꯒ ꯑꯗꯨꯝ ꯍꯥꯏꯔꯝꯕꯒꯤ ꯂꯩꯔꯦ ꯑꯗꯩ ꯃꯈꯟ ꯑꯩꯈꯣꯏ ꯂꯩꯔꯤꯕ MLA ꯀꯩꯅꯣꯁꯤꯡꯁꯤꯅ ꯃꯣꯏꯒꯤ BJPꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ MLAꯁꯤꯡꯁꯤꯅ ꯒꯣꯚꯔꯅꯔ ꯎꯅꯔꯒ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯒꯣꯚꯔꯟꯃꯦꯟꯠ ꯐꯣꯔꯝ ꯇꯧꯔꯅꯤ ꯍꯥꯏꯕꯒꯤ ꯆꯤꯔꯣꯜ ꯃꯌꯥꯝ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯣꯛꯇꯨꯅ ꯃꯌꯥꯝ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯐꯥꯎ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯗꯨ ꯑꯣꯏꯊꯣꯛꯇ꯭ꯔꯤꯕ ꯄꯣꯠꯁꯤ ꯃꯔꯝꯁꯤ ꯑꯩꯈꯣꯏꯅ ꯐꯦꯛꯇꯔ ꯃꯈꯩꯁꯤ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯂꯤꯗꯔꯁꯤꯞꯁꯤ ꯀꯅꯥꯅ ꯑꯣꯏꯗꯣꯏꯅೋ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯀꯣꯏꯁꯟ ꯑꯃꯅꯤꯀꯣ ꯂꯤꯗꯔꯁꯤꯞ ꯑꯣꯏꯕꯒꯤ ꯀꯩꯅꯣꯁꯤꯃ ꯍꯥꯟꯅ ꯑꯩꯈꯣꯏ ꯁꯤ ꯐꯣꯔꯝ ꯇꯧꯔꯒꯦ ꯑꯩꯈꯣꯏ ꯅꯝꯕꯔ ꯁꯤ ꯂꯩꯔꯦ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯅ ꯁꯤꯅꯤ XYZ ꯁꯤꯅ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯆꯤꯔꯣꯜ ꯑꯃꯠꯇ ꯄꯤꯁꯟꯗꯕꯅꯤ나 ꯉꯁꯥꯏꯒꯤ ꯂꯤꯗꯔ ꯌꯥꯎꯗꯅ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯐꯣꯔꯝ ꯇꯧꯕ ꯌꯥꯗꯕꯅꯤꯅ ꯉꯁꯥꯏ ꯂꯤꯗꯔꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯗꯣꯔꯤꯕ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏ ꯐꯦꯁꯁꯦ CMꯒꯤ ꯐꯦꯁꯁꯤ ꯀꯅꯥꯅ ꯑꯣꯏꯗꯣꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯇꯕꯅꯤꯅ CMC ꯁꯤ ꯑꯣꯏꯒꯅꯤ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯔꯣꯜꯁꯤꯡꯁꯤ BJPꯒꯤ ꯁ꯭ꯄꯣꯛ ꯄꯔꯁꯟꯗꯩ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯅꯦꯁꯅꯦꯜ ꯂꯤꯗꯔꯁꯤꯡꯗꯩ ꯑꯣꯏꯒꯦꯔꯥ ꯍꯥꯏꯕꯒꯤ ꯍꯧꯖꯤꯛꯐꯥꯎ ꯂꯩꯇꯕꯅꯤꯅ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯐꯣꯔꯝ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯈꯔ ꯃꯃꯤ ꯁꯥꯝꯅ ꯇꯥꯏ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯒꯤ ꯂꯤꯗꯔꯁꯤꯡꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯁꯣꯝꯗꯅ ꯕꯤꯍꯥꯔꯤ ꯏꯂꯦꯛꯁꯟ ꯂꯩꯔꯤꯕꯅꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯔꯕꯅꯤ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯂꯥꯛꯏꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯅꯔꯤꯑꯣꯁꯤꯡꯁꯤꯗ ꯀꯥ ꯍꯦꯟꯅ ꯊꯑꯣꯏꯅ ꯂꯨꯝꯗꯕꯒꯤ ꯃꯃꯤꯁꯦ ꯆꯍꯤ 2.5 ꯍꯦꯟꯖꯤꯜꯂꯛꯑꯕ ꯁꯤ ꯀꯩꯅꯣꯁꯤꯡꯁꯤꯗ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯔꯝꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯜꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ MLAꯁꯤꯡꯁꯤꯅ ꯁ꯭ꯇꯦꯠꯃꯦꯟꯠ ꯊꯣꯛꯒꯗꯕ
ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯏꯝꯐꯥꯜꯗ ꯊꯨꯡꯉꯕ ꯃꯇꯝꯗ ꯊꯣꯛꯑꯔꯅꯤ ꯑꯃꯗꯤ ꯉꯁꯥꯏ ꯂꯩꯍꯧꯔꯤꯕ ꯈꯔꯁꯤꯅ ꯗꯤꯜꯂꯤꯗ ꯂꯩꯍꯧꯔꯦ ꯍꯥꯏꯔꯦ ꯒꯣꯔꯃꯦꯟ ꯐꯣꯝ ꯇꯧꯕꯒꯤ ꯑꯗꯨꯅ ꯃꯁꯤ ꯇꯔꯥꯆꯥꯟ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯉꯁꯥꯏꯒꯤ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯐꯣꯝ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯁꯨꯝꯅ ꯃꯇꯝ ꯑꯩꯈꯣꯏꯒꯤ ꯁꯥꯡꯗꯣꯛꯍꯜꯂꯒ ꯁ꯭ꯇꯦꯠꯃꯦꯟ ꯁꯨꯝ ꯊꯣꯛꯄꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯎꯖꯩ